Manipur Thugairaga Tonganba Administration PU Amadi Chief Minister Birena Genocide Chatkhre Haina Maral Siduna Kuki Zo Singna Delhi da protest Tongnaba Hotnabada Permit Kakthatle Hairabasu Ngasi Delhi da Kuki Zo Singna protest Thakhre. Manipur gi Home Department na Kuki Zo gi rally da hingsa gi thogdok thoktanaba cheksin thorang laukhatkiba aremba Thakhre che da thokpa maya yaudaba order ga pangkhak oikhre. Rally manungda BJP Manipur gi Spokesperson Michael Lamjathang Haukip ki Churachandpur da leiba mayum mai thadokre. Manipur da Kuki Zo Singh gi oiba tonganba administration tanduna amadi Chief Minister Biren gi mayokta ngasi Kuki Zo Singh na tariba mafam singda protest taunaba Kuki Zo gi lup singh na khangan khraba matung Manipur gi Kuki Zo tariba mafam karada Kuki Zo Singh na protest taukre. Delhi gi Jantar Mantar da su Chief Minister Biren gi lengakna genocide Chatkhre haibana chingba wafam puthoklaga protest pangthoknaba hotnabada ngarang athengbada ayaba piramba adu Delhi Police na permit Kakthatle haibasu leikhrabani. Adubu ngaklibadi ngasi Delhi da Kuki Zo Singh gi protest asi athingba leitaba mongda protest Thakhre. Ngarang permit Kakthatle hairaga ngasi athingba leitana Kuki Zo Singh na protest pangthorakpa asida miyamna ngakpo oinare. Matau karamna amuk yanaraga protest pangthoklibano haina hangnarakli. Delhi gi Jantar Mantar da Kuki Zo Singh na tawgadoriba protest asi thingbiu haiduna Manipuri Maitai Association Bengaluru na Home Minister Amit Shah da aiba cherol pisinkibasu leikhrabani. Amaromda Kuki Zo Singh na Manipur thugaiduna makhoigi tonganba administration pinaba amadi Chief Minister Biren gi mayokta wafam kaya fongdokladuna ngasi Manipur gi Kuki Zo taba mafam singda rally Chatkhre. Rally manungda BJP Manipur gi Spokesperson su oiriba Michael Lamjathang Haukip ki Churachandpur da leiba mayum amadi khamduna thamba gari mai thadokre. Panba yaribadi rally adugi matangda ngarang Manipur gi Home Department na thokiba order amadadi Kuki Zo Singh gi oiba rally aduna yekhai thingaiba thoktanaba cheksin thorang lokhatle haiba cherol thokpa leikhrabani. Adubu rally manungda Michael Lamjathang Haukip ki mayum maina irai laina thadokpa ngamkhiba haiba asina Home Department gi cherol adu aremba tarabra haiba gi wafam thorakle. Tampakta sinba rally natraga khongjangdadi ahenba security thajindana mikupta thingzinba ngamlaga chingi mafam singda Kuki Zo Singh na rally sinbada athingba leitana chatpaga loinana migi mayum mai thadokhiba asida tampakta khaktamak security sing mathau pangthoknaba order tawrabra haina hangnarakle. Michael Lamjathang Haukip ki mayum mai thadokhiba asigi matangda athubada thigatuna report ama pikhatlaknaba Churachandpur district ki SP da district asigi deputy commissioner na khangankhre. Athengba faubada yum mai thakiba aduda chenaba sing fabagi pau leitri. Adubu yum mai thakiba adugi video social media da viral oibaga loinana miyoi kharagi masaksu video aduda ubadi leiribani. Michael Lamjathang Haukip na local channel amada Kuki supremacist sing na thadau phurupu namsinaba hotnai haibana chingba wafam fongdokpa leikhrabani. Madugi matung mahaki mayumda aki akhang pirambasu leire. Ngasi mayum mai thariba asina ahum suba mayumda chathaba hingsagi thodokni. Kuki Zo Singh gi rally asi nagagi tongan ba loop singna naga taba mafamda chatpa yaroi maduda pamdaba thodok thoraklabadi organize toriba singna daita pugadabani haina su fongdokpa leikhrabani. Attention business owners, ready to take your brand to the next level? For a limited time, ECHL News Network is offering unbeatable promotion opportunities. Your ad will be featured across our social media platforms, reaching thousands. With over 64,000 followers on Facebook, your business will get the exposure it deserves. Your ad will be featured in both posts and stories, and guess what? They stay up forever. All this for just 199 rupees. Don't miss out on this exclusive deal. Book your spot now. Contact us at 9863659392 or follow us on social media. Grow your visibility and boost your business with ECHL News Network.